Marup mayam ngasi amuk Kaifa Entertainment na mayamgidamak nungaigani khanjaduna movie amamuk puduna laksari. Movie asi 2021 da release tawkhiba mystery thriller crime da based tawba Bollywood movie The Girl on the Train hariba movie aduni. Movie asigi director Ribu Rajgupta, writer na Gaurav Sukta, Ribu Rajgupta amadi miyoi kharan oiri, producer na Vivek Agarwal amadi Sibasi Sarkar oiri. Movie asina fangkiba rating singdi IMDb da 6.5, Google user na 86% like piriba film amani. Aduga film asi aina pathok saba matamda soikiba lankiba chithauba yaurabasu ngakpiu haibu wafam thamjari. Fare mayam adudi tinthaba tawduna movie romda mai onsin minarasi. Film asigi haurakpada kanagumba miyoi amana jungle asida miyoi ama kanna tanaragli. Asida asum chelakpa asida nupi asigi phone su mafam asida tahaurami. Aduga khara chelaklaga mafam amada tuminna lotuna leiri. Aduga mahakna amuk leithorakpa matamdadi mahakpu tanarakiba miyoi adu magi mangda leptuna leiramle. Aduga asida sin asi kat tawkhiduna sin amada nupi amabu aikhoida uhallai. Mahak asi high road station amada leptuna leiri. Aduga nupi asigi mawng mataw asi phibam chokna leiri. Kanagumba miyoi singna tamthina otpi nebibagi matawgum aduga masa asisu blind ama icha chatpadawna tawri. Masidasu sin asi kat tawkhiduna 2017 gi flashback ama aikhoida uhallai. Aduga mafam amada kanagumba miyoi ama luhongduna leiri. Asida nupa amasu aikhoida sak khanghalli. Mahaki maming asi Shekhar kawi. Aduga film asigi heroni oigadawriba nupi asisu aikhoida uhallai. Mahaki maming asi Mira kawi. Masida Shekharna Mirabu khoidana yengduna leiri. Mana yengliba adu Mirana su urami. Aduga makhoi ani asi numit adudagi asum naksinnarakpana nungsinaba haibadu oire. Matam khara leiraga makhoi ani luhonglami. Makhoi ani harauta yamna nungaina su leirami. Nongmadi Mira shopping tawba loiraga yumda halaklami. Masida mahakna sum lakpa asida amuba machugi gari ama magi matungda sum inarakli. Adubu Mirana di karisu khangamde. Gari asi asum inarakpana Mirana su khangle gari asi magi tungda asum inarakli haibasi. Asidagi mahak yamna thuna chenkhiduna yum yausilakle. Aduga sor sangna hondoktuna leiri. Masida khanghaudana magi thongda paliba mingsel aduda kanagumba amana che ama matum tasenduna nung hapsinduna thomdilaklami. Sida mana ahoba aduda yengba matamdadi gari adudagi thomlakpa oiramle. Asida mahak yamna pakhalami. Aduga thomlagliba pot adu hangdoktuna yengba matamdadi letter ama oiduna leiramle. Letter aduda hairi nang case adu thado natragadi afawa oiroi haiduna. Masigi matungda Mirana magi nupa Shekharda wari khurimak tamli. Shekharna Mira yamna khurong thiningai oigani aikoi simple living amada hingsi. Mirana Shekhar ai lawyer amani asigumba kaya asi lawyer amada asum thokpani aduna nang karisu khanganu. Aikhoina kiduna aina case asi thadokadaba natte. Asida aikoi su khangle adudi Mira asi lawyer amani. Aduga case ama mana pairiba du thadoknaba gangster kharana kihan khangalakpani haiba. Aduga makhoi ani asi family plan su tawri haibadi angang yaunabagidama. Masina maram oidunani Shekharna case asi paidanaba khanghalibasi. Sin asigi matungda court amada uhallai. Aduga masida thengnariba case asi Jimmy Baga kauba miyoi amana nongmaina kaptuna miyoi ama hatpagi case ama oirami. Aduga Mirana Jimmy gi mathakta proof amadi evidence kaya puthoktuna just ta hairi. Jimmy na mukhairai aina tawge yauna tawkhiba natte soibadagi thokibani incident ni haiduna. Adubu court na evidence amadi proof kaya adu khomjillaba matungda Jimmy bu life imprisonment pire haiduna lawthoklami. Masidagi Mira court tagi mapanda thoraktuna magi client aduga unarami. Aduga case asi ngambagi thagat wahi kaya su phongdokli. Tanja sida Shekhar su laklami. Shekharna pregnant oire haibagi report adu puduna paw adu tabada Mira yamna haraurami. Mahak mama ama oiba fanglani haiduna. Masidagi tha tarukki matungda Shekhar amadi Mira shopping tawruraga yumda halakli. Mirana hairai
ꯊꯥ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯗꯤꯂꯤꯚꯔꯤ ꯑꯣꯏꯒꯗꯧꯕ ꯍꯥꯏꯗꯨꯅ ꯁꯦꯈꯔꯅ ꯃꯤꯔꯥ ꯅꯪꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯗꯨꯒ ꯅꯪ ꯀꯔꯝꯅ ꯃꯦꯅꯦꯖ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯃꯤꯔꯥꯅ ꯑꯩ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯣꯛꯂꯒꯅꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯆꯥ ꯑꯁꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯃꯈꯣꯏꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ 2019ꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯑꯁꯤꯗ 2019ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯂꯤꯗꯨꯅ ꯑꯩꯈꯣꯏꯗ ꯇꯥꯍꯜꯂꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯤꯔꯥ ꯑꯁꯤ ꯃꯤꯁꯀꯔꯦꯖ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯗꯤꯄ꯭ꯔꯦꯁꯟꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯤꯔꯥ ꯑꯁꯤ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯔꯕꯤ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯤꯔꯥ ꯑꯁꯤ ꯍꯤꯗꯥꯛ ꯊꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯅ ꯇꯧꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯀꯥꯎꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯁꯣꯔꯠ ꯇꯥꯔꯝ ꯃꯦꯃꯣꯔꯤ ꯂꯣꯁ ꯅꯥꯔꯝꯃꯤ꯫ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯦꯈꯔꯒ ꯃꯥꯒꯁꯨ ꯗꯥꯏꯚꯣꯔꯁ ꯇꯧꯅꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯤꯔꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯛꯇ ꯌꯥꯎꯈꯤꯕ ꯑꯉꯥꯡ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯀꯥꯏꯈꯤꯕꯗꯒꯤ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯕ ꯑꯣꯏꯈꯤꯕꯗꯒꯤ ꯁꯦꯈꯔꯅ ꯂꯥꯞꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯈꯔꯗꯤ ꯑꯟꯖꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯃꯨꯛ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯤꯔꯥꯗꯤ ꯁꯦꯈꯔꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯂꯥꯛꯂꯝꯃꯤ, ꯃꯥꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯁꯦꯈꯔꯅꯗꯤ ꯃꯤꯔꯥꯕꯨ ꯏꯒꯅꯣꯔ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯔꯥ ꯊꯣꯔꯛꯇꯨꯅ ꯁꯦꯈꯔꯒꯤ ꯒꯥꯔꯤꯕꯨ ꯊꯨꯒꯥꯏꯗꯨꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯔꯥ ꯑꯁꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯇ꯭ꯔꯦꯟ ꯑꯃꯗ ꯍꯦꯛ ꯇꯣꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯤꯗ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯦꯈꯔ ꯃꯈꯣꯏ ꯑꯅꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯍꯦꯛ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯑꯃ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯌꯨꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯩ꯫ ꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯥ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ, ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯄꯥꯔꯠꯅꯔꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕ ꯎꯏ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯔꯥꯗꯤ ꯀꯂꯛꯆꯔꯝꯃꯤ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯁꯤꯗ꯫ ꯃꯥꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯤꯔꯥ ꯑꯁꯤ ꯅꯨꯡꯇꯤꯒꯤ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯦꯡꯖꯔꯒ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯅꯨꯁꯔꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯐꯣꯔꯝ ꯑꯃ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯗ ꯅꯨꯁꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯤꯔꯥꯅ ꯍꯦꯛ ꯌꯦꯡꯖꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯀꯦꯁ ꯑꯁꯤꯒꯤ ꯏꯟꯆꯥꯔꯖ ꯑꯁꯤ ꯏꯟꯁꯄꯦꯛꯇꯔ ꯀꯧꯔ ꯀꯧꯕ ꯅꯨꯄꯤ ꯑꯃꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯔ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯅꯨꯁꯔꯠ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯅꯔꯁ ꯑꯣꯏꯗꯨꯅ ꯊꯕꯛ ꯄꯨꯕꯅꯤ꯫ ꯀꯣꯔꯅ ꯅꯔꯁ ꯑꯃꯗ ꯍꯪꯂꯤ, ꯀꯔꯝꯅ ꯇꯧꯕ ꯃꯤꯅꯣ, ꯑꯗꯨꯒ ꯃꯥꯒ ꯅꯨꯡꯉꯥꯏꯅꯗꯕ ꯀꯅꯥ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯕꯒꯦ? ꯅꯔꯁ ꯑꯁꯤꯅ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯕ ꯃꯤꯑꯣꯏꯅꯤ, ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ, ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯈꯠꯅ ꯁꯥꯎꯅꯕ ꯂꯩꯇꯦ ꯈꯨꯝꯂꯛꯏ꯫ ꯀꯣꯔꯅ ꯅꯨꯁꯔꯠ ꯑꯁꯤ ꯅꯪꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯎꯈꯤꯕꯒꯦ? ꯅꯔꯁ ꯑꯁꯤꯅ ꯗꯦꯠ 31ꯒꯤ ꯅꯨꯃꯤꯠꯇ ꯑꯩꯉꯣꯟꯗ ꯄꯥꯔꯇꯤ ꯑꯃ ꯆꯠꯂꯨꯁꯤ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯆꯠꯇ꯭ꯔꯦ, ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯒ ꯊꯦꯡꯅꯗ꯭ꯔꯦ ꯈꯨꯝꯂꯛꯂꯤ꯫ ꯀꯣꯔꯅ ꯀꯅꯥꯒꯤ ꯄꯥꯔꯇꯤꯅꯣ ꯍꯪꯂꯛꯏ꯫ ꯃꯁꯤꯗ ꯈꯨꯝꯗꯅ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯔꯥꯖꯤꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯔꯇꯤ ꯑꯗꯨ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯖꯤꯝ ꯇ꯭ꯔꯦꯅꯔ ꯑꯃꯅꯤ꯫ ꯃꯁꯤꯗ ꯔꯥꯖꯤꯕꯅ ꯍꯥꯏꯔꯤ, ꯅꯨꯁꯔꯠ ꯑꯁꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯗꯦꯠ ꯇꯧꯔꯝꯃꯤ꯫ ꯅꯨꯁꯔꯠ ꯑꯁꯤ ꯃꯥꯒꯤ ꯑꯦꯛꯁꯅꯤ ꯍꯥꯏꯗꯨꯅ ꯀꯣꯔꯅ ꯅꯪꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯅꯨꯁꯔꯠ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯪꯂꯛꯏ꯫ ꯔꯥꯖꯤꯕꯅ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ ꯃꯥ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕꯅ ꯃꯥꯛꯁ ꯂꯣꯏꯅ ꯎꯞꯄꯤ, ꯑꯗꯨꯕꯨ ꯅꯨꯁꯔꯠꯇꯤ ꯎꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯅꯨꯁꯔꯠ ꯑꯁꯤ ꯃꯥꯡꯗ꯭ꯔꯤꯉꯩꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯁꯤꯗ ꯃꯤꯔꯥ ꯑꯁꯤ ꯊꯕꯛ ꯐꯪꯗꯕꯅ ꯖꯣꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕు ꯃꯍꯥꯛ ꯃꯇꯝ ꯑꯌꯥꯝꯕꯗ ꯔꯤꯖꯦꯛ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯤꯔꯥ ꯑꯁꯤ ꯍꯤꯗꯥꯛꯇ ꯂꯥꯏꯆꯨꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯦꯁꯁꯨ ꯑꯃꯠꯇ ꯂꯥꯛꯂꯝꯗꯦ꯫ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯔꯛꯇꯨꯅ ꯍꯤꯗꯥꯛ ꯑꯃꯨꯛꯁꯨ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯥꯅ ꯍꯦꯛ ꯇꯣꯡꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯃꯥꯅ ꯍꯦꯛ ꯈꯣꯏꯗꯥꯅ ꯌꯦꯡꯖꯕ ꯅꯨꯁꯔꯠ ꯑꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯌꯦꯡꯖꯔꯒ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯄꯦꯟꯖꯔꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯂꯤ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯟꯖꯂꯤꯅ ꯁꯦꯈꯔꯗ ꯃꯥꯒꯤ ꯑꯦꯛꯁ ꯋꯥꯏꯐ ꯃꯤꯔꯥꯒꯤ ꯐꯣꯟ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯄꯤꯔꯤ꯫ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯃꯗ ꯀꯌꯥꯔꯛꯅꯣ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯇꯣꯏꯁꯦ, ꯅꯪ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥ? ꯑꯗꯨꯒ ꯉꯁꯤ ꯑꯟꯖꯂꯤꯒꯤ ꯕꯥꯔꯗꯦꯁꯨ ꯑꯣꯏꯔꯝꯃꯤ꯫
masida Shekharna themjinbiduna asawba fathahanduna selfie amasu namduna Facebook da upload tawrakli asumdana Mira bar amada famduna hidak thakduna Shekhar gi post adu ubada thamoi kaina yengduna leiri asida Mira gi mamanabe ma changlaktuna hairai haukiba thodok-sing adu kauthokpa tamlo satkiba magi damak aikhoina wagadaba natte masi punamak oiduna-su Mira di Shekhar bu kauthokpa ngamlamde masidagi sin asi kat tawkhiduna present da amuk uhalai police station manungda kor sangsilaktuna Kunal Nusrat na class tamba mafam adudagi khangle Nusrat asi psychiatric doctor amagi manakta hegek chali haiba mafam aduda chalusi haiduna masigi matungda Dr. Hamid kauba psychiatric doctor asigi manakta laglami korna Hamid Nusrat asi karamba matamda aroibo oina thengnakhibano Hamid na date 30 da thengnakhi ma mangkhiba numit adugi nongma walingaida korna Hamid nang karigumba chingnaba haibadi Nusrat ka nungainataba saunakhiba miyoi laikhiba kati ukhira Hamid na hapta ama mukki mamangda mana dance class lawuraga thorakpa matamda aina ngaiduna leiringaida mahak kanagumba misak amaga wari sanaduna lei nupa aduna paisa pinaba khanghalli aduga hairai nangna matam sana paisa adu pidaba taragadi nangi nupa Ananda photo adu pigani haiduna Nusrat nasu hairami karisu khanganu nangi paisa adu matam sana pigani haiduna aduga thorakpa matamda aina mangonda hangba matamdadi Nusrat na onthok onsin tawduna karisu natte haiduna pakom pirai korna muk makha tarai aina khanbada manungda wa amadi leiramgani makhoi anina tawribadu adubu Hamid Nusrat na ingonda Rajiv kauba magi ex boyfriend amagi manamda panba kati leikivra Hamid na Rajiv hariba miyoi adu Nusrat ka nungsinakhiba leite Nusrat na Rajiv pu sungya yadabani Rajiv hariba miyoi asi ayamba matamda mangolda karan yamna taba miyoi ni masigi matungda korda Dr. Hamid ka Dr. ga makhoi anigi section gi recording sing puraktuna piri aduga recording sing adu korna tatuna leiri asida film yengli bai khoida flashback macha macha uhalai jungle amada Nusrat asi magi husband nataba atopa miyoi amaga punduna leiri aduga amasu uhalai Nusrat asi magi nupa Anand ga makhoi ani asi matam ayamada khanna chainaduna lei maramdi mahag yamna possessive oirami haibadi khamban yamna chaurami aduna matam chupada magi makhada Nusrat pu thamnaba honai masigi matungda Inspector Kor Anand gi manakta laklami aduga Nusrat ki maramda wahang kaya ama hanglami nangna Nusrat asi kadaida lotna thambano haiduna Anandna aina karamna khangadoribano maga aiga laimina khidre aduga aikhoi ani di divorce apply tawduna su leiribani Korna karigino adudi nakhoi ani asuk nungsinaraga aduga ayamana asigumba missing case asi magi nupana suspect oigali haiduna Anandna ai magi mong mataw adu hainaratre nongmagi asum change lakle aduga atopa nufaga affair su leiba mali aduna ina divorce apply tawbani sinna sigi matungda flashback ta muku halai Nusrat asi mangkhibagi numit adugi incident adu masida Mira hanagum train aduda tongduna chatli aduga routine amagumna mana hegek ngaujaba Nusrat asi yengjarami adubu numit asidadi Nusrat asi thawai nungaitana ungduna leirami asida khanghaudana nupa ama thoraklami aduga Mira di angakpa haibadu oire masa mathanta wakhal khanjaduna hairi nupa asi kanano aina ahanmani magi yumda uriba asi nupa asi magi boyfriend natte aduna takpadi nupi asi atopa nupaga magi nupa khangandana affair leirabra natte adumna tawganu nangi nunga yaifana leiriba punsi adu awafamda tanaba singanu hanagum nangi nupa aduga harau tayamna nungaina leimino masigi matungda Mira Nusrat ki khanbada wakhan nungaitana bar amada magi friend aduga hidak thaktuna leiri aduga magi marup aduda hairaklami mana magi nupada sitting tawriba karigino nupi asina adu kaidaurage magi apamani magi punsini adu nangna kaidauge haibano mana tawriba mawong adu magni Shekharna su atopa nupiga affair leinaribadu aina di mabu yamna thajarubani magi leiriba harau tayambagi mawong adu su kalak sarubani adu punamak mana loina kaihalle masi haiduna barum amada changduna kok sakpa amagi matawgum law khongduna asawba phongdoklami aduga amuksu hairai ai thamoi asi phathaba ngamdre
ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯊꯥꯖꯔꯨꯔꯤꯁꯤꯒ ꯃꯥꯅ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯑꯩ ꯃꯥꯕꯨ ꯍꯥꯠꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯦꯕꯜꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯖꯤꯜꯂꯒ ꯍꯥꯠꯂꯕꯁꯨ ꯄꯦꯜꯂꯣꯏ ꯃꯁꯤꯗ ꯃꯤꯔꯥꯒꯤ ꯐꯣꯟ ꯑꯗꯨꯁꯨ ꯁꯣꯏꯈꯤꯗꯨꯅ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯐꯥꯊꯅꯕ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯈꯔ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠ ꯖꯒꯥ ꯑꯃꯗ ꯊꯤꯖꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯈꯔꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯕꯦꯁꯃꯦꯟ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯨꯅꯥꯜ ꯀꯣꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯦꯀꯣꯔꯗ ꯑꯃ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯔꯥꯖꯤꯕꯀꯤ ꯄꯥꯔꯇꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗ ꯑꯃ ꯂꯧꯈꯤꯕ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯔꯥꯖꯤꯕꯅ ꯅꯨꯁꯔꯠꯄꯨ ꯕꯦꯁꯃꯦꯟ ꯑꯃꯗ ꯄꯨꯔꯛꯂꯕ ꯃꯇꯨꯡꯗ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕ ꯍꯣꯠꯅꯕꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯑꯃꯁꯨ ꯐꯪꯂꯦ ꯍꯥꯏꯔꯤ ꯃꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯔꯥꯖꯤꯕꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯔꯥꯖꯤꯕꯇꯤ ꯄꯨꯂꯤꯁ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯁꯤꯗ ꯀꯣꯔꯅ ꯇꯥꯟꯅꯔꯛꯇꯨꯅ ꯔꯥꯖꯤꯕꯄꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯔꯝꯃꯤ ꯑꯁꯤꯗꯒꯤ ꯔꯥꯖꯤꯕꯄꯨ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯤ ꯀꯣꯔꯅ ꯅꯪ ꯍꯧꯖꯤꯛꯇꯤ ꯁꯦꯟꯐꯝ ꯂꯩꯔꯔꯣꯏ ꯅꯨꯁꯔꯠ ꯀꯗꯥꯏꯗ ꯂꯩ ꯅꯪꯒꯤ ꯄꯥꯔꯇꯤ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯨꯁꯔꯠ ꯀꯗꯥꯏꯗ ꯂꯩ ꯔꯥꯖꯤꯕꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯁꯔꯠ ꯅꯠꯇꯦ ꯀꯣꯃꯜ ꯀꯧꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯩꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯄꯨꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯅ ꯐꯥꯅ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯂꯥꯛꯇꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯕ꯭ꯂꯗ ꯁꯦꯝꯄꯜ ꯑꯗꯨ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇꯒꯤ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯅꯨꯁꯔꯠꯇꯤ ꯊꯦꯡꯅꯗꯦ ꯈꯪꯗꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯕꯦꯁꯃꯦꯟ ꯑꯗꯨꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯔꯥꯖꯤꯕꯀꯤ ꯕꯦꯛꯇꯒꯤ ꯗ꯭ꯔꯒ ꯄꯦꯀꯦꯠ ꯑꯃ ꯐꯥꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯃꯅ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯅ ꯗ꯭ꯔꯒ ꯑꯁꯤꯒꯤꯗꯃꯛ ꯔꯥꯖꯤꯕꯄꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯀꯨꯅꯥꯜꯅ ꯃꯦꯗꯥꯝ ꯔꯥꯖꯤꯕ ꯑꯁꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯄꯥꯁꯇ ꯑꯃꯨꯛ ꯃꯤꯔꯥ ꯑꯁꯤ ꯎꯍꯜꯂꯛꯏ ꯃꯍꯥꯛ ꯑꯁꯤ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯂꯤ ꯑꯗꯨꯒ ꯅꯨꯁꯔꯠꯀꯤ ꯌꯨꯝ ꯑꯗꯨꯗ ꯃꯨꯟꯅꯁꯨ ꯌꯦꯡꯂꯤ ꯑꯗꯨꯒ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯀꯨꯝꯊꯗꯨꯅ ꯅꯨꯁꯔꯠꯀꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯗꯣꯔꯕꯦꯜ ꯑꯗꯨ ꯈꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯡ ꯑꯗꯨ ꯀꯅꯥꯁꯨ ꯍꯥꯡꯂꯛꯇ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯅꯨꯁꯔꯠ ꯑꯁꯤ ꯃꯊꯛꯀꯤ ꯆꯤꯡ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯕ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯨꯁꯔꯠꯀꯤ ꯃꯅꯤꯡꯗ ꯏꯟꯅꯔꯛꯂꯤ ꯑꯗꯨꯒ ꯃꯤꯔꯥꯅ ꯀꯧꯕ ꯃꯇꯝꯗ ꯅꯨꯁꯔꯠ ꯑꯗꯨ ꯃꯤꯔꯥ ꯎꯕꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯁꯔꯠꯀꯤ ꯃꯇꯨꯡ ꯑꯁꯨꯝ ꯏꯟꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅꯁꯨ ꯅꯨꯁꯔꯠꯅ ꯆꯠꯈꯤꯕ ꯑꯗꯨ ꯐꯣꯇꯣ ꯅꯝꯗꯨꯅ ꯂꯩꯔꯤ ꯑꯁꯤꯗ ꯃꯤꯔꯥꯅꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯑꯃꯨꯛ ꯅꯨꯁꯔꯠꯄꯨ ꯇꯥꯟꯅꯔꯛꯂꯦ ꯃꯤꯔꯥꯗꯤ ꯍꯤꯗꯥꯛ ꯉꯥꯎꯕꯅꯤꯅ ꯃꯦꯟꯊꯣꯡ ꯑꯃ ꯇꯥꯔꯝꯗꯦ ꯑꯗꯨꯒ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯁꯔꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯨꯔꯝꯃꯤ ꯃꯁꯤꯗ ꯁꯤꯟ ꯑꯁꯤ ꯀꯠ ꯇꯧꯈꯤꯗꯨꯅ ꯃꯤꯔꯥ ꯑꯁꯤ ꯍꯥꯏꯠ ꯔꯣꯗ ꯁ꯭ꯇꯦꯁꯟꯗ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯑꯍꯧꯕ ꯁꯤꯟꯗ ꯎꯈ꯭ꯔꯤꯕ ꯑꯗꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯀꯣꯔ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯖꯪꯒꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯨꯁꯔꯠꯅ ꯁꯤꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯊꯤꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯁꯔꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯐꯣꯔꯦꯟꯁꯤꯛꯇ ꯊꯥꯈꯤꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯦꯁꯟꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯀꯨꯅꯥꯜꯅ ꯃꯦꯗꯥꯝ ꯑꯩꯈꯣꯏꯅ ꯅꯨꯁꯔꯠꯀꯤ ꯌꯨꯝꯗꯒꯤ CCTV ꯐꯨꯇꯦꯖ ꯑꯃ ꯊꯦꯡꯅꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯤ ꯀꯨꯅꯥꯜꯅ ꯃꯦꯗꯥꯝ ꯁꯤꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯔꯥ ꯀꯥꯄꯨꯔ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯦꯗꯥꯝ ꯃꯨꯟꯅ ꯐꯨꯇꯦꯖ ꯑꯁꯤ ꯌꯦꯡꯕꯤꯌꯨ ꯅꯨꯄꯤ ꯑꯁꯤ ꯁꯥꯎꯅꯁꯨ ꯎꯔꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯉꯥꯎꯕꯁꯨ ꯃꯥꯜꯂꯤ ꯀꯣꯔꯅ ꯀꯨꯅꯥꯜ ꯑꯇꯣꯞꯄ ꯃꯤꯔꯥꯒꯤ ꯃꯔꯝꯗ ꯀꯔꯤ ꯀꯔꯤ ꯈꯪꯕ ꯂꯩꯕꯒꯦ ꯃꯦꯗꯥꯝ ꯃꯤꯔꯥ ꯑꯁꯤ ꯑꯜꯀꯣꯍꯣꯂꯤꯛ ꯑꯃꯅꯤ ꯑꯗꯨꯒ ꯗꯥꯏꯚꯣꯔꯁ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯂꯣꯌꯔ ꯑꯃꯁꯨꯅꯤ ꯑꯗꯨꯕు ꯃꯍꯥꯛ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯀꯦꯁꯁꯤꯡꯗꯤ ꯃꯈꯥ ताना पाइखिद्रे अदुगा नुसरत सिरमलिबा मफम अदुवाइदा खरा चथोक्लगा मिरागे सिटीजन कार्ड अमसु लैरंबा थेंगनै असिता नतना मफम अदुदा नुसरत की नतबा अतोपा ब्लड सैंपल अमसु लैरंबा थेंगनै अखोइने एनालाइसिस तौनबा थाखरे मसिगी मतुंगदा मिरा असि तुम्बा हगलक्लमी अदुबु ngarang asi kari thokibano haibadi mahak ningsingba thoktre maramdi mahak asi short term memory loss oibanina aduga mahaki asokpasing adu ubada mahak angakpa haibadu oire tanja asida miragi phone da message ama laklami adudi aina nangbu jangal aduda ui nusrat adu sikhre haiduna masida mirana magi phone adu check tawrami
ꯑꯗꯨꯒ ꯃꯥꯅ ꯁꯣꯏꯈꯤꯗꯨꯅ ꯇꯧꯈꯤꯕ ꯔꯦꯀꯣꯔꯗ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯁꯥꯎꯅ ꯅꯨꯁꯔꯠꯄꯨ ꯆꯩꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯁꯤꯗꯒꯤ ꯃꯤꯔꯥ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯤꯔꯥ ꯀ꯭ꯂꯥꯁ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯀ꯭ꯂꯥꯁꯅꯣꯗꯤ ꯈꯪꯗꯦ ꯀꯔꯤ ꯀ꯭ꯂꯥꯁ ꯀꯧꯕꯅꯣ ꯍꯥꯏꯕ ꯑꯀꯣꯏꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯐꯝꯗꯨꯅ ꯃꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯤꯡ ꯑꯃꯗꯤ ꯂꯥꯏꯐꯀꯤ ꯃꯇꯥꯡꯗ ꯁꯤꯌꯥꯔ ꯇꯧꯗꯨꯅ ꯂꯩꯅꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯃꯤꯔꯥꯁꯨ ꯃꯥꯒꯤ ꯋꯥꯐꯝ ꯈꯔ ꯁꯤꯌꯥꯔ ꯇꯧꯔꯛꯂꯤ ꯃꯥꯒꯤ ꯊꯣꯛꯈꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯗꯒꯤ ꯑꯩ ꯍꯤꯗꯥꯛ ꯌꯥꯝꯅ ꯊꯛꯂꯝꯃꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯁꯦꯈꯔꯒꯤ ꯆꯤꯟ ꯑꯗꯨꯁꯨ ꯁꯣꯛꯇꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯆꯤꯟ ꯑꯗꯨ ꯁꯣꯛꯂꯤꯕꯅꯣ ꯍꯪꯉꯤ ꯃꯥꯅ ꯅꯪ ꯍꯤꯗꯥꯛ ꯊꯛꯄ ꯑꯗꯨ ꯑꯩꯅ ꯈꯥꯝꯕ ꯑꯗꯨꯗ ꯅꯪꯅ ꯒ꯭ꯂꯥꯁꯅ ꯊꯥꯔꯛꯄꯗꯒꯤ ꯁꯣꯛꯄꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯁꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯉꯣꯟꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯍꯦꯛ ꯍꯤꯗꯥꯛ ꯊꯛꯄ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯁꯤꯡꯕ ꯉꯝꯗꯦ ꯑꯩꯅ ꯀꯩꯗꯧꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯁꯤꯅ ꯁꯦꯈꯔ ꯑꯗꯨ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯁꯦꯈꯔ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯃ ꯄꯨꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯑꯩꯕꯨ ꯁꯥꯏꯟ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯒꯦ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯥꯕꯤꯔꯝꯗꯦ ꯃꯁꯤꯗ ꯑꯩꯅ ꯁꯥꯎꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯔꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯤꯗꯥꯛ ꯊꯛꯄ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯐꯥꯊꯕ ꯉꯝꯗꯦ ꯅꯣꯡꯉꯥꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯧꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕꯗꯤ ꯉꯝꯗꯦ ꯑꯩ ꯍꯥꯟꯅꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯄꯥꯝꯃꯤ ꯑꯩꯒꯤ ꯇꯨꯡꯗ ꯑꯐꯕ ꯉꯛꯇ ꯑꯣꯏꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯇꯝꯂꯤ ꯃꯁꯤꯗꯒꯤ ꯃꯤꯔꯥ ꯊꯣꯔꯛꯇꯨꯅ ꯆꯠꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯗꯨꯗꯤ ꯑꯩ ꯉꯔꯥꯡ ꯑꯁꯤ ꯅꯨꯁꯔꯠꯇ ꯀꯩꯗꯧꯈꯤꯕꯅꯣ ꯍꯥꯟꯅꯒꯨꯝ ꯑꯩꯅ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯁꯦꯈꯔꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯃꯥꯏꯅ ꯐꯠꯇꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂꯥ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯁꯨ ꯊꯦꯡꯅꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯃꯤꯔꯥ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯣꯛꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯤꯔꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯇꯧꯔꯛꯄꯗ ꯏꯟꯁꯄꯦꯛꯇꯔ ꯀꯣꯔ ꯑꯃꯗꯤ ꯀꯨꯅꯥꯜ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯤꯔꯥ ꯀꯥꯄꯨꯔ ꯅꯨꯁꯔꯠꯀꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛꯄꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯑꯩ ꯋꯥꯍꯪ ꯈꯔ ꯍꯪꯖꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯤꯔꯥ ꯉꯛꯅ ꯀꯣꯔꯗ ꯌꯦꯡꯂꯒ ꯂꯩꯔꯤ ꯅꯪ ꯃꯥꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯎꯠꯂꯤ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯒ꯭ꯔꯤꯟꯋꯤꯆꯀꯤ ꯐꯣꯔꯦꯁꯇ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯤꯔꯥꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯩ ꯃꯥꯁꯤ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯣꯔꯅ ꯐꯔꯦ ꯅꯪ ꯀꯔꯤꯁꯨ ꯅꯨꯁꯔꯠꯀ ꯊꯦꯡꯅꯈꯤꯕ ꯎꯅꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯝꯅꯅꯣ ꯅꯪ ꯅꯨꯁꯔꯠꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯂꯤꯕ ꯑꯗꯨꯅ ꯅꯪꯅ ꯂꯥꯛꯂꯝꯕꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯅ ꯑꯁꯤꯕ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯁꯤꯇꯤꯖꯟ ꯀꯥꯔꯗ ꯑꯃꯁꯨ ꯊꯦꯡꯅꯩ ꯃꯤꯔꯥꯅ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯄꯅꯤ ꯑꯗꯨꯗ ꯌꯨꯝ ꯑꯣꯟꯅ ꯇꯩꯅꯅ ꯆꯪꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯇꯤꯖꯟ ꯀꯥꯔꯗ ꯑꯗꯨꯗꯤ ꯃꯥꯡꯈꯤꯕ ꯀꯨꯏꯔꯦ ꯃꯤꯅ ꯍꯨꯔꯥꯟꯈꯤꯕ ꯃꯥꯜꯂꯤ ꯀꯣꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯐꯔꯦꯅꯦ ꯑꯣꯏꯗꯕ ꯉꯛꯇ ꯍꯥꯏꯖꯤꯟꯗꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯊꯤꯖꯤꯜꯂꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯅꯪꯒꯤ ꯑꯇꯣꯞꯄ ꯏꯕꯤꯗꯦꯟꯁ ꯐꯪꯗꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯖꯁ ꯔꯤꯃꯦꯝꯕꯔ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯔꯥ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯤꯔꯥ ꯍꯤꯗꯥꯛ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯧ ꯑꯗꯨꯅ ꯑꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯦꯗꯚꯥꯏꯁ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯔꯥ ꯅꯨꯁꯔꯠꯀꯤ ꯑꯦꯛꯁ ꯍꯁꯕꯦꯟ ꯑꯅꯟꯒ ꯎꯅꯔꯝꯃꯤ ꯃꯤꯔꯥꯅ ꯅꯣꯡꯃ ꯑꯩꯅ ꯅꯨꯁꯔꯠ ꯑꯁꯤ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯕ ꯎꯏ ꯃꯁꯤꯗ ꯑꯅꯟ ꯗꯥꯛꯇꯔ ꯍꯥꯃꯤꯗꯀꯤ ꯐꯣꯇꯣ ꯑꯃ ꯎꯠꯇꯨꯅ ꯃꯁꯤꯔ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯗꯨꯒ ꯃꯤꯔꯥꯅ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯑꯅꯟꯅ ꯑꯗꯨꯗꯤ ꯃꯥꯒ ꯑꯣꯏꯔꯝꯂꯅꯤ ꯑꯦꯐꯤꯌꯥꯔ ꯂꯩꯔꯤꯕꯁꯤ ꯑꯗꯨꯒ ꯅꯨꯁꯔꯠꯄꯨ ꯌꯦꯡꯁꯤꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯍꯦꯛ ꯊꯥꯗꯣꯛꯄ ꯃꯥꯜꯂꯤ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯑꯌꯨꯛꯇ ꯀꯣꯔ ꯃꯤꯔꯥꯒꯤ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯗꯣꯛꯇꯔ ꯑꯁꯤꯅ ꯃꯤꯔꯥ ꯑꯁꯤ ꯁꯣꯔꯠ ꯇꯥꯔꯝ ꯃꯦꯃꯣꯔꯤ ꯂꯣꯁ ꯅꯥꯔꯕꯅꯤ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯣꯡꯉꯥꯜꯂꯒ ꯅꯤꯡꯁꯤꯡꯕ ꯑꯃꯠꯇ ꯉꯝꯂꯣꯏ ꯑꯗꯨꯒ ꯅꯨꯁꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯁꯨ ꯃꯥ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕ ꯉꯝꯂꯣꯏ ꯃꯁꯤꯗ ꯀꯨꯅꯥꯜ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯗꯥꯝ ꯃꯤꯔꯥꯅ ꯂꯩꯔꯝꯂꯤꯕ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯐꯨꯇꯦꯖ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯃꯦꯗꯥꯝ ꯗꯦꯠ 31ꯒꯤ ꯄꯨꯡ 10:30 ꯇꯥꯕ ꯃꯇꯝꯗ ꯃꯤꯔꯥ ꯑꯔꯣꯏꯕꯗ ꯂꯥꯛꯇꯨꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩ
Masigi matungda Mira mana Nusratta haikhiba recording adu yengduna thamoi sokna kaptuna leiri. Aduga karigumba ma ningsinglaktuna mangonda tharakhiba message adu reply tawri. Nang kanano haiduna asida number adudagi phone tawraktuna hairakli. Mira Kapoor aigi ming Walter kawi. Date 31 gi numidang aduda thokhiba thaudoksing adugi evidence proof sing aingonda lei. Aduna madu punamak adu khangba pamlagadi ai matam tharake paisaga onasi haiduna. Aduga Walter hariba nupa sini matam pumbada Nusrat ki matung inaduna chatliba nupa atu. Masigi ayukta Inspector Kor Mira gi manakta laktuna hairaklami. Mira aikhoina CCTV footage yengbadagi khangle High Road Station da pung 10 makai taba matamda nangna leptuna leibadu. Tanja sita forensic tagi phone amasu laklami. Aduga hairei Nusrat asi pregnant oire. Aduga crime spot aduda fangliba blood spot adu Mira ga match tawre haiduna. Masida changsilaktuna Kor na hairei Mira police station sasi haiduna. Mira na pakhanna hairei toilet amda changlukhige haiduna. Aduga toilet changsilaktuna matha sana leiri. Asomdana Kor Mira bu thorak pangai duna leiri. Aduga thorak mandabadagi thong hangdoktuna changsilakpa matamdadi thongnawdagi chongthaduna Mira asi chenkirami. Aduga Korna tanarakpa matamdadi chongthaba aduda Mira gi phone adu tahauduna Korna faikirami. Asomdana Mira chelaktuna mafam amada lotuna leiri. Policing adunadi thiba phanglamde. Masigi numidangda Mira mana case thengnaduna ahanba sinda ngamkhiba client adudagi paisa khara phone amadi nongmai nirami. Aduga Dr. Hamid ki manakta laktuna nongmai namduna hairei nang Nusrat pregnant oi haibasi khangbra. Hamid na ai karisu khangde hairei. Masida Mira na nongmai lokchingduna nakhoi anina numit aduda leiminakhiba adu ui. Aduna asengba sing adu hairau natragadi hairakpada Hamid na asengba sing adu hairei. Aibu Nusrat na magi yumda laknaba kaurakpadagi ai chatpani. Aduga mana ai pregnant oire ai angang asi kanba pami. Aduga aingonda akiba kayasu phawi. Aduga asengbadi angang adu anangi natte atopa miyoi amagini. Aduda ai sungakna adudi kanagino hangi. Masida mana pakhumdi piramde. Aduga numit adugi numidangdani thaudoksing adu thokhribadu haiduna. Masida Mira na khaluriba sing asi loina onaramle. Mana khalubana Dr. Hamid ka Nusrat ka makhoi ani asi arotpa mari thamduna pregnant asi oirakpani. Aduga Nusrat asi Hamid na hatpani haiduna. Mira na mukhairei masina takpadi numit adugi nungthilda mahak Nusrat pu pregnant oiriba mioi aduga unaramgani. Adudi killer asi mahak soidan oiramlagani. Masidagi Mira mana leiriba ka aduda laktuna thaudoksing adu ningsingnaba honari. Aduga karigumba kharasu hek ningsinglai. Aduga asigi ayukta Mira crime spot aduda laktuna wakhan thadari. Adubu kharadi asum ningsinglai. Masidagi mahak miyoi amagi manakta changsilaktuna Nusrat ki photo adu utuna masi kanano hanna ukhiba leibra haiduna hangli. Nufa asina amukta udri khumlai. Aduga yamkina Mira namuk ID ukhiba leibra mafam asida hairei. Amuksu nupa asina udri khumlai. Asomdana Inspector Kor Mira gi phone aduda Walter na tharakhiba messaging adu paaduna leiri. Aduga number asi trace tawnaba hairi. Asomdana amuk Mira asi station amada laklami mafam amada chatnabagidamak. Aduga mahaki pass adu reject hanjana laklami. Masida reject lakliba asi karigino khangnabagidamak counter da changlaktuna hanglami. Aduga nupa asina songi balance asi loikhre. Aroiba oina numit nini gi mamangda pung 9 makhaida High Road Station da train tongba aduda masida Mira asi chatnaba thorakpada karigumba ama ningsinglai. Aina pung 9 makhaida train tongduna halle hairi. Aduga police singnadi pung 10 makhaigi CCTV footage phangli hairi. Masina takpadi haiduna counter da amuk hanjilaktuna amuk hanglai. Karamba matam amadi numitta oirabano aina train tongkhiba adu. Nufa asina date 31 gi numidangi pung 9 makhaidani haiduna. Masidagi mahak Nusrat ki mathau mangam yaunabagidamak laglami. Masida Nusrat ki photo kaya ama thelibadu yengduna leiri. Aduga asum yenglakpa asida Nusrat asi phone ama paiduna leiba photo ama thengnarami. Aduga mahak karigumba manisinglai adudi Mira na wahang pawhang tauba mioi aduna paikhiba phone adu
ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯨꯅ ꯅꯪꯅ ꯈꯨꯟꯈꯤꯕ ꯐꯣꯟ ꯑꯗꯨ ꯄꯤꯅꯕ ꯍꯥꯏꯔꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯅꯨꯄꯤ ꯑꯃꯅ ꯆꯦꯜꯂꯛꯄꯗ ꯇꯥꯍꯧꯕ ꯐꯣꯟ ꯑꯗꯨꯅꯤ꯫ ꯑꯍꯥꯟꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯐꯣꯟꯅꯤ ꯍꯥꯏꯗꯨꯅ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯗ ꯃꯤꯔꯥꯅ ꯄꯨꯂꯤꯁꯇ ꯇꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯄꯤꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯈꯪꯅꯈꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯤꯔꯥꯅ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝꯗꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯥꯔꯇꯤ ꯑꯃꯗ ꯃꯤꯔꯥꯅ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯀꯔꯟ ꯇꯧꯈꯤꯕ ꯑꯃ ꯂꯩꯕꯅ ꯑꯗꯨꯒ ꯃꯥꯗꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯦꯈꯔꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯍꯣꯏ ꯅꯨꯃꯤꯠ ꯑꯗꯨ ꯅꯪ ꯍꯤꯗꯥꯛ ꯉꯥꯎꯏ꯫ ꯑꯗꯨꯗ ꯑꯩ ꯏꯁꯥꯃꯛꯅ ꯅꯪꯕꯨ ꯀꯥ ꯑꯃꯗ ꯊꯝꯂꯝꯕꯅꯤ ꯄꯣꯊꯥꯅꯕꯒꯤꯗꯃꯛ꯫ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯆꯠꯅꯕ ꯊꯣꯔꯛꯄ ꯃꯇꯝꯗ ꯁꯦꯈꯔꯅ ꯅꯪꯉꯣꯟꯗ ꯍꯥꯏ ꯅꯪꯒꯤ ꯁꯣꯔꯤ ꯑꯗꯨ ꯍꯦꯟꯃꯟꯈ꯭ꯔꯦ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯅꯁꯥ ꯅꯊꯟꯇ ꯑꯃꯨꯛꯇ ꯌꯦꯡꯖꯧ, ꯅꯪ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯅꯪꯕꯨ ꯇꯨꯀꯠꯆꯩ꯫ ꯑꯗꯨꯅ ꯁꯦꯈꯔ ꯑꯗꯨ ꯅꯪꯕꯨ ꯊꯝꯂꯝꯗꯨꯅ ꯆꯠꯈꯤ꯫ ꯑꯩꯅ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯕꯅꯤ꯫ ꯑꯁꯤꯗ ꯃꯤꯔꯥꯅ ꯉꯛꯅ ꯑꯗꯨꯗꯤ ꯁꯦꯈꯔꯕꯨ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯏ꯫ ꯅꯨꯄꯤ ꯑꯁꯤꯅ ꯃꯔꯝꯗꯤ ꯃꯍꯥꯛ ꯐꯤꯃꯦꯜ ꯏꯝꯄ꯭ꯂꯣꯌꯔ ꯑꯃꯗ ꯍꯔꯥꯁꯤꯡ ꯇꯧꯕꯗꯒꯤ ꯇꯥꯟꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇꯗꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯗ꯭ꯔꯦ꯫ ꯁꯦꯈꯔ ꯑꯁꯤ ꯍꯥꯟꯅ ꯈꯪꯅꯕ ꯃꯤꯑꯣꯏ ꯑꯣꯏꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯅꯍꯥꯛ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯁꯦꯈꯔꯒ ꯀꯥꯏꯅꯈ꯭ꯔꯤꯕ ꯑꯗꯨ ꯃꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡꯗ ꯌꯥꯝꯅ ꯀꯔꯟ ꯇꯥꯕ ꯃꯤꯑꯣꯏꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯃꯤꯔꯥ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯥꯌꯦꯡꯈꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯅꯪꯒꯤ ꯅꯨꯄꯥ ꯁꯦꯈꯔꯅ ꯍꯥꯏꯕꯗ ꯅꯪ ꯑꯉꯥꯡ ꯑꯗꯨ ꯄꯥꯝꯗ꯭ꯔꯦ, ꯑꯦꯕꯣꯔꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯃꯤꯔꯥ ꯑꯁꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯈꯔ ꯐ꯭ꯂꯥꯁꯕꯦꯛꯇ ꯎꯍꯜꯂꯛꯏ꯫ ꯁꯦꯈꯔꯅꯗꯤ ꯑꯣꯟꯅ ꯇꯩꯅꯅ ꯃꯤꯔꯥꯗ ꯍꯥꯏꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯪ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯋꯥꯍꯩ ꯑꯗꯨ తాꯕꯗ ꯃꯤꯔꯥ ꯑꯁꯤ ꯗꯤꯄ꯭ꯔꯦꯁꯟꯗ ꯂꯥꯛꯇꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯗ ꯁꯦꯈꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯔꯥꯅ ꯍꯤꯗꯥꯛ ꯊꯛꯄ ꯄꯦꯜꯂꯕꯁꯨ ꯅꯝꯐꯨꯗ ꯍꯤꯗꯥꯛ ꯑꯁꯨꯝ ꯄꯤꯊꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯃꯆꯤꯟꯗ ꯀꯔꯤꯒꯨꯝꯕ ꯈꯨꯠꯂꯥꯏ ꯑꯃꯅ ꯄꯥꯏꯗꯨꯅ ꯁꯣꯛꯍꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯤꯔꯥꯗ ꯇꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤꯅꯤ ꯉꯁꯥꯏ ꯃꯤꯔꯥꯅ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ꯫ ꯑꯗꯨꯒ ꯅꯣꯡꯃ ꯑꯃꯅ ꯁꯦꯈꯔꯅ ꯗꯥꯏꯚꯣꯔꯁꯀꯤ ꯆꯦ ꯑꯃ ꯄꯥꯏꯗꯨꯅ ꯁꯥꯏꯟ ꯇꯧꯅꯕ ꯗꯞ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯔꯥꯅꯗꯤ ꯁꯣꯔꯤ ꯍꯥꯏꯗꯨꯅ ꯈꯥꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯁꯦꯈꯔꯅ ꯁꯥꯎꯗꯨꯅ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯤꯟ ꯑꯁꯤꯁꯨꯅꯤ ꯃꯤꯔꯥꯅ ꯂꯤꯈꯤꯕꯗ ꯃꯉꯣꯟꯗ ꯇꯥꯏꯅꯈꯤꯕ ꯑꯗꯨ꯫ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯂꯦ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯦꯈꯔꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯉꯛꯇ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯁꯤ꯫ ꯑꯜꯀꯣꯍꯣꯂꯤꯛ ꯑꯣꯏꯍꯟꯕ ꯑꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯏꯍꯟꯕꯅꯤ ꯍꯥꯏꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛ ꯊꯛꯈꯤꯗ꯭ꯔꯦ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯁꯔꯠꯀꯤ ꯐꯣꯟ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯇꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯦꯈꯔ ꯑꯃꯗꯤ ꯅꯨꯁꯔꯠ ꯑꯁꯤ ꯔꯤꯂꯦꯁꯟꯗ ꯂꯩꯔꯝꯂꯦ, ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯁꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯁꯦꯈꯔ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯁꯤꯗ ꯃꯤꯔꯥꯅ ꯅꯨꯁꯔꯠꯀꯤ ꯐꯣꯟ ꯑꯁꯤꯗꯒꯤ ꯋꯦꯜꯇꯔꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ꯫ ꯑꯩ ꯃꯤꯔꯥꯅꯤ, ꯗꯦꯠ 31ꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯈꯪꯕ ꯄꯥꯝꯃꯤ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯅꯪ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯁꯤꯟ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯔꯥ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ CCTV ꯐꯨꯇꯦꯖ ꯌꯦꯡꯅꯕ ꯅꯨꯄꯥ ꯑꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯑꯩꯗꯤ ꯗꯦꯗ ꯇꯥꯕꯅꯤ, ꯑꯗꯨꯅ ꯅꯥꯏꯠ ꯁꯤꯐꯀꯤ ꯃꯤꯑꯣꯏꯗ ꯌꯦꯡꯍꯟꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯤꯗ ꯃꯤꯔꯥ ꯄꯩꯁꯥ ꯈꯔ ꯄꯤꯗꯨꯅ ꯌꯦꯡꯅꯕ ꯈꯪꯍꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯋꯥꯜꯇꯔꯕꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯃꯁꯤꯗ ꯋꯥꯜꯇꯔꯅ ꯃꯤꯔꯥ ꯎꯔꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯤ ꯑꯃ ꯂꯥꯛꯇꯨꯅ ꯋꯥꯜꯇꯔꯕꯨ ꯊꯣꯝꯗꯠꯂꯝꯃꯤ꯫ ꯃꯤꯔꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯜꯇꯔꯕꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯋꯥꯜꯇꯔ ꯊꯣꯝꯂꯝꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗꯤ ꯈꯥꯝꯂꯝꯗꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗ ꯋꯥꯜꯇꯔꯅ ꯇꯞꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯏ ꯍꯥꯎꯁ ꯍꯥꯏꯗꯨꯅ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯦ꯫ ꯑꯗꯨꯒ ꯃꯤꯔꯥꯅ ꯋꯥꯜꯇꯔꯒꯤ ꯐꯣꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯤꯗ ꯋꯥꯜꯇꯔꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯁꯔꯠꯀꯤ ꯑꯦꯛꯁ ꯍꯁꯕꯦꯟ ꯑꯅꯟꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯜꯇꯔꯒꯤ ꯑꯦꯗ꯭ꯔꯦꯁ ꯍꯥꯏꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯇꯦꯛꯁ ꯇꯧꯔꯝꯃꯤ, ꯑꯗꯨꯗꯤ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯐꯪꯂꯦ, ꯑꯩ ꯀꯤꯂꯔ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ
ꯃꯤꯔꯥ ꯑꯅꯟꯅ ꯊꯥꯔꯛꯄ ꯋꯥꯜꯇꯔꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯀꯥ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯀꯥ ꯑꯗꯨꯗ ꯅꯨꯁꯔꯠ ꯑꯃꯗꯤ ꯃꯥꯒꯤ ꯑꯦꯛꯁ ꯍꯁꯕꯦꯟ ꯁꯦꯈꯔꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯨꯁꯔꯠꯀꯤ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯟꯅꯔꯛꯄꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯅꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯇꯥꯟꯅꯔꯛꯇꯨꯅ ꯅꯨꯁꯔꯠꯄꯨ ꯇꯨꯡꯗ ꯊꯦꯡꯂꯨꯕ ꯃꯇꯝꯗ ꯅꯨꯁꯔꯠꯅ ꯃꯤꯔꯥꯕꯨ ꯄꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯄꯗ ꯃꯤꯔꯥ ꯅꯨꯡ ꯑꯃꯗ ꯁꯨꯖꯤꯟꯗꯨꯅ ꯀꯣꯛ ꯑꯗꯨ ꯉꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯁꯔꯠꯅ ꯆꯪꯁꯤꯟꯗꯨꯅ ꯁꯦꯈꯔꯗ ꯅꯨꯄꯤ ꯑꯃꯅ ꯇꯥꯟꯅꯔꯛꯏ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯁꯦꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯔꯥꯒꯤ ꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯪ ꯀꯔꯤꯒꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯣꯏ ꯇꯧꯕꯕꯨꯗꯤ ꯅꯪꯅ ꯉꯁꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯎꯈ꯭ꯔꯕꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯅꯤꯡꯁꯤꯡꯕ ꯉꯝꯂꯔꯣꯏ ꯂꯩꯅꯥ ꯅꯥꯕꯤ ꯍꯥꯏꯗꯨꯅ ꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯅꯨꯡ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯨꯗꯨꯅ ꯃꯤꯔꯥ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯗꯨꯅ ꯇꯥꯔꯦ ꯑꯗꯨꯒ ꯑꯁꯤꯗ ꯁꯦꯈꯔꯅ ꯃꯤꯔꯥꯕꯨ ꯅꯨꯡ ꯑꯗꯨꯗ ꯁꯨꯕ ꯃꯇꯝꯗ ꯂꯩꯍꯧꯕ ꯏ ꯑꯁꯤꯅꯤ ꯃꯈꯣꯏ ꯄꯨꯂꯤꯁꯁꯤꯡ ꯑꯃꯗꯤ ꯏꯟꯁꯄꯦꯛꯇꯔ ꯀꯣꯔꯅ ꯐꯪꯈꯤꯕ ꯕ꯭ꯂꯗ ꯁ꯭ꯄꯣꯠ ꯑꯗꯨ ꯃꯁꯤꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯤꯔꯥ ꯃꯊꯃꯣꯏ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯁꯤꯡ ꯑꯁꯤ ꯎꯍꯜꯂꯛꯄ ꯃꯇꯝꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯜꯂꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯁꯣꯏꯗꯅ ꯁꯦꯈꯔꯅ ꯅꯨꯁꯔꯠꯄꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯦꯈꯔꯒꯤ ꯐꯣꯟꯗ ꯃꯤꯔꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤ ꯃꯁꯤꯗ ꯁꯦꯈꯔꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯤꯔꯥꯒꯤ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯁꯥꯎꯔꯒ ꯍꯥꯏꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤ ꯁꯦꯈꯔ ꯅꯪꯅꯗꯤ ꯍꯥꯏꯈꯤꯕꯗꯥꯏ ꯅꯪ ꯃꯤꯔꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯍꯜꯂꯔꯣꯏ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯃꯤꯔꯥꯁꯨ ꯐꯣꯟ ꯑꯗꯨꯗ ꯇꯥꯔꯤ ꯁꯦꯈꯔꯅ ꯑꯩ ꯇꯧꯒꯦ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯔꯤ ꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯀꯣꯛ ꯌꯥꯝꯅ ꯂꯩꯅ ꯑꯩꯅ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯁꯤ ꯅꯨꯁꯔꯠꯀꯤꯅꯤ ꯑꯗꯨꯒ ꯅꯨꯁꯔꯠꯀꯤ ꯅꯝꯕꯔ ꯑꯁꯤꯕꯨꯅ ꯑꯩꯒꯤ ꯃꯤꯡꯗ ꯁꯦꯞ ꯇꯧꯗꯨꯅ ꯊꯝꯕ ꯃꯁꯤꯗ ꯑꯩꯈꯣꯏꯗ ꯋꯥꯐꯝ ꯑꯃ ꯑꯃꯨꯛ ꯈꯪꯍꯜꯂꯤ ꯑꯗꯨꯗꯤ ꯅꯨꯁꯔꯠ ꯑꯁꯤ ꯁꯦꯈꯔꯅ ꯂꯣꯠꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯣꯏꯕꯅꯤ ꯑꯗꯨꯒ ꯃꯤꯔꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯑꯣꯏꯗꯕ ꯍꯥꯏꯖꯤꯟꯗꯨꯅ ꯃꯤꯔꯥ ꯑꯁꯤ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯁꯔꯠꯀꯤ ꯅꯝꯕꯔ ꯑꯁꯤꯕꯨ ꯃꯤꯔꯥꯅꯤ ꯍꯥꯏꯗꯨꯅ ꯁꯦꯞ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯒ ꯅꯨꯔꯥꯒ ꯄꯥꯎ ꯐꯥꯎꯅꯕꯅꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯁꯦꯈꯔꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯃꯤꯔꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯁꯦꯈꯔ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯁꯦꯈꯔꯅ ꯏꯄꯥ ꯄꯥꯈꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪꯅ ꯈꯪꯂꯤꯕꯗꯨ ꯑꯗꯨꯒ ꯅꯨꯁꯔꯠꯀꯤ ꯐꯣꯟ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯔꯝꯅ ꯄꯥꯏꯔꯤꯕ ꯃꯤꯔꯥꯅ ꯅꯨꯁꯔꯠꯀꯤ ꯄꯨꯛꯇ ꯂꯩꯔꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯨꯁꯔꯠ ꯁꯤꯔꯕ ꯃꯇꯨꯡꯗ ꯇꯦꯁ ꯇꯧꯕꯗ ꯅꯪꯒꯤ DNAꯒ ꯃꯦꯆ ꯇꯧꯔꯦ ꯅꯪꯅ ꯅꯨꯁꯔꯠ ꯑꯗꯨ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯍꯟꯕꯅꯤ ꯃꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯁꯨ ꯎꯍꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯀꯥꯔ ꯑꯃꯗ ꯄꯨꯟꯈꯤꯕ ꯑꯗꯨ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯨꯜꯂꯤꯉꯩ ꯃꯇꯝꯗ ꯋꯥꯜꯇꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯂꯧꯍꯧꯔꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯅꯨꯁꯔꯠꯄꯨ ꯄꯩꯁꯥꯁꯤꯡ ꯄꯨꯔꯛꯅꯕ ꯄꯤꯅꯕ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯈꯤꯕ ꯑꯗꯨ ꯋꯥꯜꯇꯔꯅ ꯔꯦꯀꯣꯔꯗꯁꯤꯡ ꯑꯁꯤ ꯂꯧꯍꯧꯕꯅ ꯑꯣꯏꯔꯝꯃꯤ ꯃꯤꯔꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯅꯉꯣꯟꯗ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯇꯝ ꯄꯤꯔꯤ ꯑꯩꯕꯨ ꯍꯧꯖꯤꯛꯃꯛ ꯎꯅꯕ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯁꯦꯈꯔꯗꯤ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯄꯦꯟꯗꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯃꯤꯔꯥꯅ ꯂꯩꯔꯤꯕ ꯋꯥꯜꯇꯔꯒꯤ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯀꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯁꯔꯠꯀ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯨꯟꯈꯤꯕ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯇꯦꯕꯜ ꯑꯃꯗ ꯊꯝꯂꯝꯕ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯔꯥꯅ ꯐꯖꯅ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯗꯨꯅ ꯗꯞ ꯇꯧꯔꯤ ꯁꯦꯈꯔꯅ ꯅꯨꯁꯔꯠꯀꯤ ꯐꯣꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯪꯂꯛꯏ ꯃꯤꯔꯥꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯕ ꯉꯝꯂꯦ ꯅꯪꯅ ꯍꯥꯏꯕ ꯑꯩꯅ ꯇꯧꯕ ꯑꯗꯨꯒ ꯑꯩꯕꯨ ꯐꯠꯇꯕ ꯀꯣꯛ ꯆꯥꯛꯄ ꯃꯤꯑꯣꯏ ꯑꯃꯒꯨꯝ ꯂꯩꯍꯟꯕ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯅꯪꯒ ꯅꯨꯁꯔꯠꯀ ꯂꯩꯃꯤꯟꯅꯕ ꯎꯏ ꯑꯗꯨꯒ ꯅꯪꯅ ꯅꯨꯁꯔꯠ ꯑꯗꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ ꯁꯦꯈꯔꯅ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔ ꯃꯤꯔꯥ ꯑꯩꯅ ꯅꯨꯁꯔꯠꯄꯨ ꯀꯩꯗꯧꯕꯒꯤ ꯍꯥꯠꯀꯗꯧꯔꯤꯕꯅꯣ ꯃꯤꯔꯥꯅ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯑꯩꯉꯣꯟꯗ ꯄ꯭ꯔꯨꯞ ꯂꯣꯏꯅ ꯂꯩꯔꯕꯅꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯑꯩꯅ ꯄꯨꯂꯤꯁ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯕꯗꯤ ꯅꯪ ꯄꯨꯂꯤꯁꯁꯤꯡꯅ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯕꯣꯗꯤ ꯐꯥꯎꯕ ꯐꯪꯍꯟꯗꯅ ꯇꯝꯊꯤꯅ ꯍꯥꯠꯀꯅꯤ ꯅꯪꯅ ꯅꯨꯁꯔꯠ ꯑꯗꯨ ꯍꯥꯠꯄꯅꯤ ꯑꯁꯦꯡꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯎ ꯃꯁꯤꯗ ꯁꯦꯈꯔꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯅꯣꯡꯃ ꯅꯨꯁꯔꯠꯅ ꯄꯨꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯩ ꯅꯨꯁꯔꯠꯄꯨ ꯎꯅꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯅꯨꯁꯔꯠꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯩꯈꯣꯏ ꯑꯅꯤ ꯍꯦꯛ ꯍꯦꯛ ꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯖꯪꯒꯜ ꯑꯗꯨꯗ ꯎꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯪ ꯑꯩꯈꯣꯏꯒꯤ ꯏꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯂꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ
ꯑꯗꯨꯒ ꯑꯩꯅ ꯅꯨꯁꯔꯠꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯥꯏꯔꯛꯏ, ꯑꯩ ꯄ꯭ꯔꯦꯒꯅꯦꯟꯠ ꯑꯣꯏꯔꯦ, ꯑꯩ ꯑꯅꯟꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯅꯤ, ꯑꯗꯨꯒ ꯅꯪꯒ ꯂꯩꯃꯤꯟꯅꯔꯒꯅꯤ, ꯐꯦꯃꯤꯂꯤ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯩ ꯑꯉꯥꯡ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯁꯥꯎꯒꯟꯅ ꯍꯥꯏꯔꯛꯏ, ꯑꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯗꯣꯛꯀꯅꯤ, ꯑꯉꯥꯡ ꯑꯁꯤ ꯅꯪꯒꯤꯅꯤ, ꯅꯪꯅ ꯑꯩꯕꯨ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯜꯠ ꯇꯧꯕꯤꯕꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯅꯪꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ, ꯖꯦꯜꯗ ꯊꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ, ꯑꯗꯨꯅ ꯑꯁꯥꯎꯕ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯀꯟꯅ ꯃꯥꯒꯤ ꯈꯧꯔꯤ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯧꯔꯦ, ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯝꯂꯤ꯫ ꯑꯗꯨꯒ ꯃꯤꯔꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯅꯪ ꯀꯔꯤꯁꯨ ꯑꯩꯕꯨ ꯀꯤꯒꯅꯨ ꯃꯤꯔꯥ, ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯅꯪꯕꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯨꯔꯛꯂꯤ ꯍꯥꯏꯗꯨꯅ ꯌꯨ ꯕꯣꯇꯜ ꯑꯃ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯤꯔꯥꯗ ꯊꯛꯆꯤꯜꯂꯨ ꯍꯥꯏꯗꯨꯅ ꯊꯦꯝꯂꯤ꯫ ꯃꯁꯤꯗ ꯃꯤꯔꯥꯅ ꯕꯣꯇꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯒ ꯊꯦꯡꯅꯈꯤꯕ, ꯑꯩꯒ ꯂꯨꯍꯣꯡꯈꯤꯕ ꯁꯦꯈꯔ ꯑꯗꯨꯗꯤ ꯅꯪ ꯅꯠꯇꯦ, ꯃꯥꯕꯨꯗꯤ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ꯫ ꯐꯔꯦ, ꯅꯪ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯤꯡꯕ ꯈꯨꯗꯤꯡ ꯊꯨꯡꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯁꯔꯠꯀꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯣ ꯍꯥꯏꯗꯨꯅ ꯇꯦꯕꯜꯗ ꯊꯝꯂꯤ꯫ ꯁꯦꯈꯔꯅ ꯍꯔꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯕꯒ ꯃꯤꯔꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯃꯩꯅ ꯇꯨꯡꯗꯒꯤ ꯑꯗꯨꯒ ꯋꯥꯜꯇꯔꯅ ꯊꯦꯠꯇꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯃꯁꯤꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ, ꯑꯗꯨꯗꯤ ꯋꯥꯜꯇꯔ ꯑꯁꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯒꯥꯔꯤ ꯑꯃꯅ ꯊꯣꯝꯂꯝꯕꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯝꯕꯔ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯁꯤꯗ ꯈꯪꯂꯦ ꯑꯗꯨꯗꯤ ꯒꯥꯔꯤ ꯑꯗꯨ ꯖꯦꯃꯤ ꯕꯒꯥ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤꯅꯤ ꯍꯥꯏꯕ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯁꯤꯟꯗ ꯃꯤꯔꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯈꯤꯕ ꯒꯥꯔꯤ ꯑꯗꯨꯅꯤ, ꯑꯗꯨꯒ ꯖꯤꯃꯤ ꯕꯒꯥ ꯍꯥꯏꯔꯤꯕꯁꯤꯅ ꯃꯥꯅ ꯀꯦꯁ ꯊꯦꯡꯅꯗꯨꯅ ꯃꯤꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯖꯦꯜꯗ ꯂꯩꯍꯟꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅꯤ꯫ ꯃꯁꯤꯒꯤ ꯒꯥꯔꯤ ꯑꯁꯤꯅꯅꯤ ꯃꯈꯣꯏꯕꯨ ꯑꯦꯛꯁꯤꯗꯦꯟꯠ ꯇꯧꯍꯟꯈꯤꯕ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯤꯔꯥ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯖꯤꯃꯤ ꯕꯒꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯖꯦꯜꯗ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯤ꯫ ꯃꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯗꯥꯎꯠ ꯑꯃꯗꯤ ꯂꯩꯍꯜꯂꯤ, ꯒꯥꯔꯤ ꯑꯁꯤꯅꯅꯤ ꯃꯥꯕꯨ ꯑꯍꯥꯟꯕ ꯁꯤꯟꯗ ꯇꯥꯟꯅꯔꯛꯇꯨꯅ ꯀꯤꯍꯜꯂꯛꯈꯤꯕ ꯑꯗꯨ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯤꯃꯤꯗꯤ खरा लेरगा जेल दा सुसाइड तौदुना सिख्रबनी अदुगा खरा लेरगा अमु गाड़ी असिना थोमजिल्लक्तुना शेखर अमदि मिराबु एक्सीडेंट थोखनखिबनी अदुगा हौजिक अमु मागी एविडेंस सिंग पुनमक खोमजिल्लिबा वाल्टर बुसु गाड़ी अदुना थोमदुना हाटपनी अदुगा किलरनी हाइदुना शेखर बुसु हाले असी ओइबा तारगदि पुनमक असि कनाना तौरिबनो असेंबा किलर असि कना ओइगदोरिबनो तंजा असिदा मिराना ngasai ट्रेन स्टेशन अमदा सीसीटीवी फुटेज येंगनबा हाइरंबा अदु खंगलदुना लागलंबा मियोय अदुगी फुटेज थारकली मसीदा मिरादा नतना फिल्म येंगलिबा इखोइसु अंगकपा हाइबदु ओइहल्ले पुनमक असि इंस्पेक्टर कोरना तौरंबा ओइरमली अदुगा जिमी बगा हाइरिबा मियोय असिगी मचानुपी ओइदुना लेरमले मसीदा तुंगदगी कोरना नोंगमै पाइदुना मिरा हाइदुना कौरकली हौजिकति नंग असि पुनमक खंगलबा नत्रा नंगना मरम ओइदुना आइगी इपाबुसु जेलदा लेरबा मतुंगदा वखलना फाथाबा ngamdana सुसाइड तौदुना लेखिरे अदुना नंगी नथक्ता आइना रेबेंसिंग असि तौरिबनी मिराना नंगी फादर अदु आइना हातपा नत्ते अदुगा आइदी लॉयर अमा ओइबगी आइगी थौडांग अदु लौबनी नंगना मरम ओइदुना आइगी इचा अदुसु काइनरे आइगी फैमिली सु मसीदा कोरना वारी असेंगबसिंग अदु लिरकली नोंगमा आइना नुसरत की मतुंग इनरकपा नुमित अदुदा आइसु नंगी नतुंगदा इनराई अदुगा शेखरना नुसरत का तौनबसिंग अदुसु आइना लोइना उइ शेखरना नुसरत खौरी मेटपदगी महाक मफम अदुदा तादुना लेरे अदुगा शेखरदी अकीबा अमगा लोइनाना यामना थुना मफम अदुदगी चटख्रे अदुगा नंगदी ज्ञान तादना वानथादुना तारी मसीदा आइना नंगबु खौरी मेटुना हाटके तौरकपा मतमदा नहाकती दाव यामना यारे नुसरत अदु सीबो इरमद्रे वानथादुना लेबो ओइरमले अदुगा माना आइबु नंग हाटके तौरिङै उथोख्रे तंजा असिदा आइना माबु तानबनी मसीगी सिनसिनी मूवी असिगी अहौबा सिंदा अखोइदा उहनख्रिबसिंग अदु अदुगा नंगदी ज्ञान लाक्तुना पुनमक काउखिदुना तुमिन्ना हौगतुना चटख्रे आइना यामना थुना तानदुना नुसरतपु मफम अदुदा खुलाय अमा पाइदुना मफम अदुदा हातोक्ले मिराना हाइराई आई पुनमक खंगी नंगना पुनमक तौबनी हाइबसी मरमदी आइगी फोन अदु नंगना पाइहौरे अदुगा आइगा वाल्टरगा थानाबा मेसेजिंग अदु नंगना पारे
ꯑꯩꯒ ꯋꯥꯜꯇꯔꯒ ꯎꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪꯇꯅꯤ ꯈꯪꯂꯤꯕ ꯑꯗꯨꯅ ꯋꯥꯜꯇꯔꯒꯤ ꯐꯣꯟꯗꯒꯤ ꯏꯕꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯕꯅꯤ ꯅꯪꯕꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯀꯣꯔꯅ ꯁꯥꯎꯗꯨꯅ ꯅꯣꯡꯃꯩ ꯊꯥꯡꯒꯠꯂꯛꯄꯗ ꯃꯤꯔꯥꯅ ꯐꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯤꯔꯥ ꯀꯣꯔꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯦ ꯑꯗꯨꯒ ꯇꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ शेखर की खुत्ता नोंगमई अदु थमदुना शेखरना हाथ ताहंदुना फजरब फिल्म असी मतांग असीदा लोइसिल्ले मयाम अईगी मूवी असी कमदौबगे हाइबदु कमेंट सेक्शन दा थंबिरमु अदुगा चैनल असीदा नौना चंगबिरकपा इसिल इनाउसिंग ओइरगदी लाइक सब्सक्राइब शेयर तौबिदुना सपोर्ट तौबियु हाइबु वाफम थमजरी।